Miyam hupna Sangai Festival boycott sagot minasi. Sangai Festival Saruk Yaruwasing sageigi Meital ashiba ni lawduna Manipur miyamna mating pidanaba warep lawthokani kokomi. Sangai Festival gumadi lainana international band kauduna isai nongmai tawnaba thawrang libasi lebak miyamgi mayoktani. Matam lairingeda handokpana asumba khongtang oigani. Sangai Festival boycott miyam hupna sagot minasi haina Coordinating Committee of Manipur Integrity Kokomina appeal torpaga loinana Sangai Festival Saruk Yaruwasing sageigi Meital ashibani haina lawbaga loinana tungda kokomi amadi Manipur miyamna mating pidanaba warep miyam khangna lawthokani haina phongdokre. Kokomina Thadorakpa Chirolamana Hai, Manipur crisis Tokan Bada Siena Valangana Irang Asina, Pirakwa Saiteng Kang to the Lady IDP Singmadi Lamda Masigi Miamda, Tengnariva Awaba Kankam Tote. Irang Asiki Awa Maisa Langduna Lady Miam Asibukari Sunasungana Lamda Masid Oiriva, Piba Masika Mari Suklay Lane the Padona, Sangai Festival Singani Hana Taurang Livasi, Lamda Masiki Miam the Piva, Asoba Paramani, High River Paras Equina. Fahaudana isana isagi ikai kumnaba ngaksaba ngamdaduna arang araka tawtakhiduna pukhiba thoklabadi lamda masi amuk hena mikha ponba khunai am oirakani habisi ireisa khutimana khangwinaba tangai fadi ekhogi fundamental right amadi India lenga ki masagi constitution na pijaba constitutional guarantee su phangan ngamdana sahi aniga makhai maithakta ngawduna Loilam amagum thamduna leiraga lenga asigi fundamental duty oiriba lamdam asigi citizen singi life and property gi security restore topa ngamdana leiribasi priority piduna losinana bu honabagi mahutta amadi lamdam asigi miyoi lak taraga manga henbabu maru oina mitai miyambu masagi maramdam da phawba satningba mafamda satpa ngamandana sahi ani makhai hena leiringai set asida hingbagi hak amadi right to freedom of movement phawba piba ngamdraba lenga asina miyam asigi tourism sakot hanaba tourism festival sinbidoini habisi kayam maram sabagi masigumba Minam lang man ba thawong asi malem gi lepak sing kari haina ukikani haibesi fawba khantaba ngamdraba India lengani India gi president lenga asina miyam asi gi khudong sa da fundamental rights sing athubuda hanjin hananaba hotnaga dara haina khannaruba dugi ona tainabada lamdam asi gi miyam asi bu usittaba amadi oiriba phibam IDP sing mayum hanjinba ngamdana leiribasida normalize tawnaba khonaba thawong amani haina miyamna lopham thui hauji ekhoi kari amata pamdi leiba asida leisinkhriba mitop khandokpa lanban chansinduna thamjiliba miyam asibu tangdu leitaba hanjinhana bu honaba nataba ehen thabak sing tawnabagi maram leiti masi miyamna yapham thokti habasni iramdam asigi ina laininga madi satnabigi matung ina tawphodraba sahigi masin thora madu natana ehen senthang puthoktuna president rule lenga asina thabak paikhanaba amadi thabak tawnabigi moral ground makoida sukleliti masi miyam khupna yaningdaba phongdokham thui laibak kanchi hairabadi ekhoi mayam laibakini haiba matamda lanaigi khudong saba sing thadong natuna thabak tawminaba sangi madu natana isagi kanaba khara khaki yenglaga laibaka mantikna tarabadi nongmade ekhoi mapung phana minai nai thangumna hingani maram asina tungan malup agency enterprises amadi individual personalities sing lebak miyamgi awaba madi ikaiba piba thawong sing asi nathairaga lanai khudong saba khara khaki yenglaga songsinduna sarugya siluba tarabadi makhoi edu miyamna sageigi Meital ashibani haina lauridabagi maram leiti hauji 76 Foundation Hype Agency amana Kumalam Park the International Band Kauduna Sangai Festival ga mari laina isai nongmai singani haribasi leba asigi miyamgi miyakta lobo wari emni haina kokomina lawani mari laina matam lairingai da handokpana asumba khongthangani atopa lanai organization forum council amadi institution sing art and culture gi yauna saruk yanaba thorang libasing adu hayeng tungda khudong sadaba mayuk narakpa matamna kokomi amadi Manipur miyamna cooperation pidabagi warep lebak miyam khangna lapthokani India gi thausil da Manipur gi mitai miyam da landarakhiba asida pukning thawgatpa sageigi Meital ashibani haina lauridabagi maram leiti hapta kangjibung gi akoibada khundari ba ireisa sing Hogdok Maira Pai Bising Kwangset Masi Langbiro Equesi Loisalaba Miam Amagum Hinduna Tamlaga Ikoigi Isi Esel Isil Inakoyabu Pambak Takta Kokotuna Siel Karapiraga Zagoi Salaga Mayang Langak Pasingna Pamduna Yengnaba Taurangas Ekoi Tengnaminaba Matam Oiri Ngasi Ekoi Sag Iram Dam the Hingbigi Hak Pow Matuna Tambiraga Ekoibu
amuk zawai shangani sai sakangani amadi sel thadaduna lalongani haina tawriba thauksal asi lamdam asiki miyam ustabani habis kanganba matam oire Sangai Festival asi Manipur gi kanglo khudimak saruk yahanba ngamgadoribra natragana masi ekhoi kharkhaki oigadoribra Sangai Festival da thadagadorib yamlo senpham asigi mahai ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯅꯥꯏ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯦꯖꯦꯟꯁꯤ ꯈꯔꯒꯤ ꯁꯦꯟꯗꯥ ꯂꯝꯕꯤ ꯑꯣꯏꯅ ꯃꯃꯤꯡ ꯇꯩꯒꯤ ꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯥꯜꯂꯤꯕ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯨꯞꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯝꯃꯤꯒꯤ ꯐꯤꯔꯦꯞꯅꯤ ꯑꯃꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯕꯤꯍꯥꯔꯒꯤ ꯃꯤꯈꯜꯗ NDAꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯤ Bihar State Assembly ki mikhal gi phal laukthokpa loikhiba ka loinana National Democratic Alliance NDA na sauna mai pakri mikhal asid NDA na sauna mai paklabada Prime Minister Narendra Modi na apianba madi harauba phudokri sitchani ga nifugu homdoi laiba Bihar State Assembly mikhal da NDA na sitchani phangma ngamkhiba ka loinana BJP khaktana sit Maudraga mga pangduna sauna mai pakri Bihar da NDA na sauna mai paklakpada Prime Minister Narendra Modi na apianba phungdokladuna mai paklaba mirep khudimangna NDA na miyam na thamkhiba wasak ngak ngamnaba puksiel sengna amadi amat oina thabak tawminanaba apil tawkri Manipur democracy hanjin hananaba thadau NP na BJP gi lusingba singna taksinkhri Manipur khongchata laidiba BJP gi National General Secretary Organization BL Santos amasum BJP gi North East in charge Dr. Samit Patraga ngasi ayuk hotel Imphal thadau NP Manipur TIM gi mihut singa mapang thokhibaga loidana Manipur athuba matamna miyam gi lenga ama simbina ba yauna tongan demand sing yawba memorandum ama BJP gi lusingba singda pisinkhri BJP ki lusingba singa unaba du da thadau NP Manipur gi mihut singi maikai gi sirol ama pisinduna state asida lenga ama CM gi masing BJP de sapsana leibna athuba matamna miyam gi lenga ama lehanbi hoina taksin bagaloina Manipur da mausa gi punsi hanjelangna ba Manipur gi major oiba civil society organization sing amadi mitai community ga kusamna duna thadau community na lawriba thaudang singsu mayek singna khanki Thadau NP Manipur gi maikei gi Manipur da mahausa gi phibam da hanjelangna ba sentana wari sanabegi thabak satharakli basida Thadau NP Manipur su legitimate stakeholder ama oina sakangbina bas taksinki masidana ta Manipur gi scheduled tribe list gi any Kuki tribe AKT laukthokpina bas BJP gi lusingba singna taksinki BL Santos amasum Dr. Samit Patra gi maikei gi Thadau NP Manipur TIM na Manipur da mahausa gi punsida hanjelangna ba khona ba lawriba thaudangbu thagatpa phongtokhi Popular government CM dringai de Kuki zaugi political settlement pranaba BJP gi lusingba singna taksinkhri nang chuchangpur BJP gi National General Secretary Organization BL Santos mas BJP gi North East in charge Dr. Samit Patra laklamba du da Manipur da popular government ama CM dringai ki mangoina na Kuki zaugi political settlement pranaba Kuki zau council ki makai digi taksinkhri hari